또 ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯀꯖꯦꯡ ꯂꯩꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯒꯦꯖ ꯑꯣꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯪꯍꯧꯕ ꯀꯩꯅꯣꯅꯤ ꯁꯤꯅ ꯌꯣꯡꯆꯥꯛ ꯆꯥꯅꯤꯅ ꯉꯥꯏꯖꯕꯗꯤ ꯂꯩꯍꯧꯔꯤ ꯃꯐꯝꯗ ꯑꯣꯟꯅꯅ ꯄꯨꯈꯔꯤ ꯃꯤꯅ ꯄꯨꯝꯅꯃꯛ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯉꯥ ꯀꯣꯏꯊꯣꯛꯈꯤꯒꯦ ꯃꯥꯏ ꯈꯨꯆꯥꯎꯗꯤ ꯀꯔꯤ ꯈꯨꯆꯥꯎꯅꯣ ꯃꯌꯥꯝ ꯃꯄꯥꯟꯗ ꯃꯇꯦꯛ ꯑꯃ ꯀꯣꯏꯔꯨꯈꯤꯒꯦ ꯉꯁꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯍꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯅꯤ ꯄꯨꯡ 9 ꯇꯥꯁꯜꯂꯛꯇꯣꯔꯦꯀꯣ ꯑꯗꯣ 9:30 10 ꯇꯔꯥꯃꯥꯊꯣꯏ ꯐꯥꯎ ꯃꯅꯨꯡꯗꯗꯤ ꯁꯤꯗ ꯌꯧꯔꯛꯑꯅꯤ ꯃꯣꯏꯁꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯄꯥꯟꯗ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯊꯣꯛꯎꯒꯦ ꯀꯣꯏꯔꯨꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯆꯠꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯨꯝꯕꯩꯒꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯒꯦ ꯇꯧꯅꯦ ꯑꯗꯣ ꯄꯥꯅꯤꯄꯨꯔꯤꯁꯦ ꯌꯥꯝꯅ ꯆꯤꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯆꯥꯅꯕ ꯁꯤꯗ ꯗꯨꯀꯥꯟꯅꯦꯕ ꯌꯥꯝ ꯍꯥꯎꯕ ꯃꯐꯝꯅꯦ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯁꯤ ꯌꯥꯝ ꯆꯤꯜꯂꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯇꯕ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕꯗꯤ ꯆꯠꯁꯦꯅ ꯄꯥꯅꯤꯄꯨꯔꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯑꯗꯣ ꯃꯤ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯉꯥꯏꯅ ꯀꯨꯏꯅ ꯂꯩꯔꯅꯤꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯐꯝ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯕ ꯃꯐꯝꯅꯦ ꯃꯈꯟ ꯃꯈꯟꯒꯤ ꯂꯣꯏꯅꯃꯛ ꯐꯪꯕ ꯑꯁꯤꯟꯕ ꯆꯅꯝꯒꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯂꯣꯏꯅꯃꯛ ꯑꯗꯨꯃꯥꯏꯅ ꯃꯈꯟ ꯁꯨꯅ ꯐꯪꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯌꯥꯝ ꯏꯪꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕ ꯃꯨꯝꯕꯩꯗ ꯑꯗꯣ ꯀꯩꯁꯨꯝ ꯏꯪꯉꯝꯗ꯭ꯔꯦ ꯁꯥ ꯂꯩꯔꯝꯃꯦ ꯑꯌꯨꯛ ꯍꯥꯏꯁꯦ ꯄꯨꯡ ꯀꯌꯥꯗ 4 ꯑꯗꯥꯏꯗ ꯑꯩꯗꯤ ꯈꯪꯍꯧꯗꯦ ꯃꯌꯥꯝ ꯑꯩꯈꯣꯏꯕꯥꯅꯤꯒꯤ ꯅ꯭ꯌꯨ ꯏꯌꯔ ꯈꯨꯀꯣꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯃꯤ ꯈ꯭ꯋꯥꯏꯗꯤ ꯒꯥꯔꯤꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯀꯣꯏꯅꯩꯌꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯈꯣꯡꯅ ꯄꯥꯅꯤꯄꯨꯔꯤ ꯆꯥꯕ ꯆꯠꯂꯤꯅꯦ ꯍꯥ ꯂꯩꯒꯦ ꯈꯣꯠꯀꯦ ꯍꯥꯏꯁꯨ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯈꯖꯤꯡ ꯃꯀꯨꯞ ꯑꯗꯨꯒ ꯁꯤ ꯀꯩ ꯉꯥꯅꯣ ꯈꯖꯤꯡ ꯑꯆꯧꯕ ꯈꯖꯤꯡ ꯃꯆꯥ ꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦꯀꯣ ꯁꯤ ꯃꯈꯜꯁꯤꯃ ꯁꯤꯗ ꯂꯝꯕꯤꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯐꯝ ꯍꯩ ꯔꯥ ꯌꯣꯟꯐꯝ ꯑꯗꯨꯒ ꯁꯅꯥ ꯀꯩ ꯌꯣꯟꯐꯝ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯍꯋꯥꯏꯊꯔꯥꯛ ꯑꯗꯨꯁꯤꯗ ꯍꯩꯀꯨ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯅꯤꯄꯨꯔꯤ ꯆꯥꯐꯝ ꯌꯧꯔꯦ ꯄꯥꯅꯤꯄꯨꯔꯤꯗꯣ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯄꯥꯅꯤꯄꯨꯔꯤꯗꯣ ꯑꯩꯅ ꯍꯥꯏꯗꯣ ꯃꯈꯜ ꯃꯥꯒꯤ ꯃꯈꯜꯁꯦ ꯂꯣꯏ ꯁꯨꯅꯕ ꯑꯣꯏꯕꯗꯣ ꯒꯥꯔꯂꯤꯛꯀꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯈꯥꯕ ꯂꯣꯏꯅꯃꯛ ꯃꯈꯜ ꯑꯣꯏꯍꯜꯂꯦ ꯑꯗꯨꯃꯥꯏꯅꯅꯦ ꯑꯆꯨꯝꯕ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯥ ꯑꯩꯁꯨ चाखिबे आज खरोखर मंडळी भलतं भारी वाटत हो आज आपला गढवाल पानसिक नगरमा आपला संघर्ष आयोजित खाद्य महोत्सव इतनी मोठी संख्येમાં भरेल છે आणि मुंबई सारखा परगाव शहरामध्ये आपला लोक इतका मोठ्या संख्येमध्ये की त्यांना भलतं भारी वाटत तुमले देखील सर आपले कोणा कलाकारांना असं वाटणार का जसं की सर्वांचे बाईला माया माया तर ते का वाटत हा मनुष्यराकी मठन गार्लिक आपले कोणा कलाकारांना आज वाटते राहिले की आज आम्ही कोणीतरी पात्र मखन तरुण को थमिसे मखन तरुण सुजा दो मखन मानदा हापदो मैम चथोरे हले मैम हले सिदी हुमांग तागे तौइदा मोइ स्वाइसे पानीपुरी चा लोय हले अदो पानीपुरी दो हावे दो मैम नो चारे दना अनीरक अदो मैम नाउबी होरेन लाकपदा पोचे के पोरको मणिपुरी के पोपदो अदो सो आइमिनारसे येंगासे को मोय योरा कांदा वीडियो से मकाता येंगिनारसे मैम हजिक के साइ मतांगा लुशनगे मैम कोई नाउबी लाक्तोरे हजि एयरपोर्ट कनो तौगरे लाक्पा होगरे अदो हजि दो खिचड़ी थोंबिरी खिचड़ी से यारे यामन नमका तुम हापसन करे यारे मकुम हमनो मैम कोई नाउबी होई लाक्पा ngaibado ngaire lae yum yautrङाइदि वारीबुदि सानादर पाउ खंगे लगेज अमा मीना पुर चखरे मीगिदुना अखोइदा
ꯂꯩꯍꯧꯔꯕ ꯅꯥꯎꯕꯤꯍꯣꯏꯗ ꯂꯒꯦꯖꯇꯣ ꯆꯞ ꯃꯥꯟꯅꯕ ꯃꯃꯤꯡꯗꯤ ꯊꯥꯔꯤꯅꯦ ꯑꯗꯣ ꯃꯣꯏꯅ ꯑꯣꯟꯅ ꯇꯩꯅꯅ ꯄꯨꯔ ꯆꯠꯈ꯭ꯔꯕ ꯑꯗꯣ ꯃꯥꯒꯤꯗꯨꯕꯨꯗꯤ ꯊꯝꯃꯝꯃꯦ ꯂꯒꯦꯖꯇꯣ ꯀ꯭ꯂꯦꯝ ꯇꯧꯔꯒ ꯊꯝꯃꯝꯃꯦꯕ ꯑꯗꯨꯒ ꯂꯒꯦꯖꯇꯨꯗꯅ ꯌꯥꯎꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯒꯤ ꯆꯥꯅꯕ ꯍꯥꯏꯕꯗꯨꯒꯩ ꯂꯒꯦꯖꯇꯨ ꯂꯣꯏ ꯌꯥꯎꯈ꯭ꯔꯕ ꯁꯣꯏꯕꯨꯝ ꯑꯗꯩ ꯌꯦꯟ ꯑꯆꯥꯔꯗꯒꯤ ꯑꯗꯒꯤ ꯍꯋꯥꯏꯖꯥꯔ ꯑꯗꯒꯤ ꯊꯨꯝꯌꯥꯛꯄꯤ ꯆꯥꯅꯕ ꯄꯣꯠꯈꯩ ꯂꯣꯏꯅꯃꯛ ꯑꯗ ꯌꯥꯎꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯗ ꯄꯣꯠ ꯄꯣꯔꯛꯄꯗꯨꯗ ꯈꯤꯇꯪ ꯆꯤꯜꯂꯦꯅ ꯃꯣꯏ ꯋꯦꯠ ꯍꯦꯜꯂꯦꯅ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯇꯧꯕꯗ ꯂꯧꯍꯧꯕ ꯈꯔꯗꯪ ꯑꯣꯏꯅ ꯇꯣ ꯌꯣꯡꯆꯥꯛꯁꯤ ꯂꯩꯔꯦꯀꯣ ꯌꯣꯡꯆꯥꯛꯁꯤ ꯂꯧꯊꯣꯛꯎꯕ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯍꯪꯒꯥꯝ ꯑꯗꯒꯤ ꯍꯩꯀꯨ ꯑꯗꯣ ꯀꯩꯅꯣꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯔꯦ ꯊꯃꯣꯏꯁꯦ ꯆꯥꯛꯑꯦꯕ ꯑꯩꯅ ꯅꯥꯎꯕꯤ ꯂꯥꯛꯄ ꯉꯥꯏꯅꯤ ꯍꯥꯏꯕ ꯆꯥꯛꯀꯁꯦ ꯑꯆꯨꯝꯕ ꯄꯤꯖꯊꯣꯛꯈ꯭ꯔꯒ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯥꯏꯔꯤꯕ ꯑꯩꯅ ꯆꯥꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣꯗꯣ ꯈꯤꯇꯪꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯂꯒꯦꯖ ꯑꯣꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯪꯍꯧꯕ ꯀꯩꯅꯣꯅꯤ ꯁꯤꯅ ꯌꯣꯡꯆꯥꯛꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯅꯣꯡꯃꯪꯈꯥ ꯃꯅꯥ ꯑꯗꯨꯒ ꯆꯥꯛꯍꯋꯥꯏ ꯑꯗꯨꯒ ꯍꯩꯀꯨ ꯂꯩꯔꯦꯀꯣ ꯍꯩꯀꯨ ꯂꯩꯔꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯄꯣꯠ ꯆꯩꯗꯤ ꯆꯥꯒꯦꯅ ꯈꯜꯂꯒ ꯉꯥꯏꯔꯝꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣꯗꯣ ꯇꯧꯈ꯭ꯔꯕꯅꯤꯅ ꯂꯒꯦꯖ ꯑꯣꯟꯅꯔ ꯆꯠꯈ꯭ꯔꯕꯅꯤꯅ ꯍꯩ ꯑꯆꯥꯔ ꯌꯥꯎꯔꯛꯄꯁꯦ ꯇꯣ ꯍꯩ ꯑꯆꯥꯔꯁꯦ ꯑꯣꯏꯅ ꯆꯥꯒꯦ ꯍꯩ ꯑꯆꯥꯔꯁꯦ ꯀꯔꯤ ꯍꯩꯅꯣ ꯈꯪꯗꯦ ꯍꯩꯅꯤꯡꯕ ꯃꯥꯜꯂꯦ ꯄꯨꯡ ꯍꯩꯈ꯭ꯋꯥ ꯑꯃ ꯍꯩꯅꯤꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯒꯤꯐꯇꯤ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯊꯝꯃꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯇꯩ ꯐꯤꯔꯣꯟꯁꯨ ꯃꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯄꯣꯠ ꯑꯃ ꯌꯥꯎ ꯑꯩꯈꯣꯏ ꯃꯤꯒꯦꯜꯒꯤꯅꯦꯅ ꯒꯤꯐ ꯄꯤꯔꯛꯄꯅꯦ ꯑꯗꯨ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯌꯥꯝ ꯍꯩꯕ ꯑꯣꯏꯔꯝꯃꯗꯤ ꯏꯁꯩꯒ ꯐꯖꯅ ꯉꯪ ꯌꯥꯕ ꯍꯩꯇꯦꯅꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯃꯟꯕꯗ ꯁꯨꯝ ꯁꯥꯟꯅꯔꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯒꯤ ꯃꯃꯥꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯁꯤꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯁꯦ ꯑꯩꯈꯣꯏ ꯃꯤꯒꯦꯜꯒꯤ ꯒꯤꯐꯅꯦ ꯊꯦꯡꯛ ꯌꯨ ꯑꯩꯅꯁꯨ ꯊꯦꯡꯛ ꯌꯨ ꯒꯤꯐ ꯄꯤꯕꯤꯔꯛꯄꯒꯤ ꯍꯧꯖꯤꯛ ꯄꯨꯡ 1-2 ꯇꯥꯗꯣꯔꯦ ꯁꯤꯅ ꯍꯧꯖꯤꯛꯀꯤꯗꯨꯒꯤ ꯃꯃꯥ ꯒꯤꯇꯔꯃ ꯁꯤꯅ ꯆꯥꯅꯤꯅ ꯉꯥꯏꯖꯕꯗꯤ ꯂꯩꯍꯧꯔꯦ ꯃꯐꯝꯗ ꯑꯣꯟꯅꯅ ꯄꯨꯈꯔꯦ ꯃꯤꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯅ ꯉꯥꯏꯖꯕ ꯄꯣꯠꯁꯨ ꯃꯤꯒ ꯕꯦꯛ ꯂꯣꯏꯅ ꯑꯣꯟꯅꯈꯔꯦ ꯑꯩꯗꯤ ꯀꯝꯗꯧꯕ ꯃꯌꯥꯝꯗꯣ ꯁꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯣ ꯒꯤꯇꯔ ꯃꯥꯁꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯤꯅ ꯁꯨꯁꯥꯟꯒꯤ ꯒꯤꯐꯅꯤ ꯑꯗꯨꯒ ꯁꯤꯅ ꯄꯨꯡ 2 ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯕꯅꯤ ꯉꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯇꯨ ꯁꯤꯅ ꯒꯤꯇꯔ ꯆꯥꯛ
गिटार चागा गिटार चौगा अदो से कजेंग ले सुन पिरो ते येंगे ताबा कजेंग ले जाम फजै को तो ए खोई अमा से चलो मैम तो सी मिगेल का सुशांत गी सिजु गिफ्ट पिरकपने अदो मैम थैंक यू बानी ना मैतै गी ड्रेस सेटलगा अदुगा सी उपपो मतम याम फजरनी को कजेंग ले चा हपको मतम दा अदुगा गिफ्ट अते सु मैम पिबिरइबा मैम पुनम को थैंक यू थागचरी मैम पोचै सिद लेरे चेंगबुजो याउदे पुंगजो अनि तादरे तौरिसे हजि सिदा गिटार मामा मचादो सिदा लेरे याम नुंसिद्रो मैम कई हाइदोनो पोट ओनागिबदो थमोइदि कायरे चागे कायना खलगा ngaइजरिबा इनाको पोचै मैम अमा हिंजांग नापि खमाना हंगाम ngaगा थोंगा ngaदोबुदि यावरेबको दुगा पोचैसे पुरा लगेज अमदा चाना थकनबा एकता पोट हापा चाना थकनबा एकता पोट हापदो अदुबो बैग तो मी अमगा मानैयना पूरा चखरबा जाने माय बैग तो ना अखोय नावबिदा लेहौर अखोय नावबिसु बैग से थोलकिनी दो ngaइबा दुगदि मी दुन हान लौर चखरबा जाने लास्ट ता फंगिबा पोचे अमखतंग बैग अमखकसि थौबसे दो मुआगा ओनरा चखरबा जाने अदो मैम पनो पोहाइनिया लेतन थागचरी मणिपुरदगी अखोयगी वाइखोंगी मैम दगी पोट पिबिरकपा रोजी रंजिता अदे रोमी चेलजल मैम लोइनो मादे अखोय चेचन अखोय चेगम लोइ सुरे अखोय दादा अदे इनावबिगी ममानबी ममानो मैम पनो हाइनिया लेतन थागचरी पोचे सिंदो अइना अममतंग लोइनो मा येंगनबा ngamdragasu अइना लोइमा सुम उदि उरे मतमदो थेंजलकपना अममतंग येंगनबा ngamdabane अदो मैम पनो पो मसिगिदि मतंग साइदा लोइसनजिरगे अमुकसु हन्ना मैम पनो थैंक यू हायरगा लोइसनजिरगे बाय बाय